Manipur asi organic state oihanbana aikhoigi tungi laibakni haina agriculture department ki director Peter Salam na TOMTV da phongdurakli wafam asi agriculture department na hauzi paikhaliba thabak thoram singi matangda TOMTV ki senior reporter George Bachaspati mayum amasung video journalist Laishram Ibungoga akhanana unaba amada mahangna phongdukhibane Lau Singogi matangda agriculture department na paikhaliba yaifa thorangi matangda director Peter Salam hai Laumi Singh na lau uba matamda har ka hena sizinabagi phiba mama lairiba si yariba makai thadok patangai fade har chaibada Laumi Singh na lamjel tanabagi phiba mama lairiba si afhaba natte masina leibak lei haw manghan badana tana haksang sokningai oiba chathok puthok tuna mioi bagi hakchang da chauna chaitheng pi chemical fertilizer sizinaba leptuna organic farming da mai onsin bana lamda masigi tungi laibak oigadori bane organic amadi natural farming da mai onsin aba department na hotnariba sigi mathakta Laumi Singh na suhira masida hena thawai yausinduna lakliba chahi mari manga asida state asi organic state ama oina hotnamina si haina mahangna phongdokhi natural farming amadi organic farming gi matangda state asida paikhaliba thabak thoram singi matangda palladuna mahangna hai chemical fertilizer na mioi bagi haksang da shokhaliba sing asi yengduna state asigi lau pathap ase natural amadi organic farming on sinaba agriculture department na akan mamong da hotnari Mamang Chahida Department asina private firm mama oiriba Green Biotech Eco Solutions Private Limited ke khusamna duna experiment oina lamda masigi lawfam pari kuntra rom da chemical fertilizer season bacha da kunga manga hantharaga bio fertilizer season duna natural farming gi thabak chathakhi bio fertilizer season aduna chathakhiba lau pathap aduna chathok adumak tadana puthoki haina mahangna phongdokhi mahangna makata na hai handak chahigi oina department na model village mapan khangatuna pune hectare lising ahum pak chawba mafamda bio fertilizer season aduna lau singugi thabak paikhatnaba thorang tauri model village mapan adudi Imphal West Imphal East Jiribam Bisnupur Thobal Tamenglong Sanapati Churachandpur amadi Ukhrul district ki mafam amamam da paikhat kadabane model village mapan ashida makhal makha kayagi lau singugi thabak paikhatuna madudagi fanglakpa kanaba sing Laumi Singh da lemna fanghangani model village mapan asida chemical fertilizer siznabagi chang chada kunga manga hanthaduna bio fertilizer oina sizinana bapandam thamle marak asida mamang chahida state asida hectare lising mari da natural farming chathaki hadak chahigi oina hectare lising mari da natural farming chathana bapandam thamle haina mahangna phongdukhi akhoi natural farming si magi farming tauba si khaktung nadi farmer da kanaba phangde farmer da kam kana phangani habada natural farming si mana phajana tauri habasi akhoina madu khangbiraga masak taaga magi certificate piba natural farming ni hena magi certificate pi taragadi magi pochei masagi se phau hairasi phau do si monda asugi akhoi se monda adagi kilo keno bag chalambado natural farming oiragadi ma packet oin tawba horani akhoi organic farming type ta organic tagi hen upgrade tawri ni upgrade ne natural farming sina ko aduna ngasai natural farming certificate check pai matam sida farmer sina magi any man natural farming da thawa poche maman khai hena yonba adu gumbagi khudong chaba lai aduga hojik si natural farming gi certificate so yamba tangkhai mukti pire aduga hojik mamangi natural farming tawba sing do aduga yamna thuna hojik se moinda natural farming makhada puthokpa product sing do khoigi organic ki outlet sida phangana bugi kan honari yam athuba da phangani hojik PM Kisan scheme gi matang da paladuna mahangna makhata na hai PM Kisan scheme na chahi amada lupa lising taruk ki senthang tha mari khudingi installment basis da Laumi Singh da lupa lising ani piri scheme asina piri bakana basing asi Laumi Singh na masagi lamgi marik chumba detail mapung fana update tawdabana scheme asigi kana ba khara phanglabasu mapung fana phanghan bangamdri masigi khudong cha da basing asi lehendana ba hauji tongan ba mafam singda pangthok liba harian bagi camp sing asida akhanana PM Kisan gi help desk ama hangdoktuna Laumi Singda PM Kisan gi update tawnabagi khudong cha ba piri help desk asigi kana ba si Laumi Singna lobiyo haina mahangna makha takhi har chai bedam jen tanabagi nature do kitang hanthabiraga sina bio fertilizer da onthok pokhotok adu khatung wari sinate har chai beda dakar lebidu dagi ka hina chasin bagi khoida lamjen tanabagi adu bagi farmer khar zum tawi madu mai hana tawi ganu na ya dom tangai department ni maike de appeal tawjai ani su bada masi long run da haitare akhoi state sidi organic
state romda onsalakpana state sigidi khwaidigi maduna future ne na ai agriculture de aduna future ne na ai thamjage aduna tapna organic romda onsalakna ba farmer myam gi wakhallon chu akoi gi department na honari si mathakta farmer group myam lebidi ko farmer group myam na su masida akoi chawatpiu aduga farmer group myam na su masi matang sida khara voluntary thokpiraga ko organic state amo ohenna se next 4-5 years the organic state amo ohenna kamai ohen sige gan torga ko admaina akoi department na su tawri basida su mating pangbiu